Ngada namida waira fonki ba pana pau se diki maruwe ba pau khara khangasaraga miyam da khudo tamjagi Mantri Pukhida Nongna Secretariat Police Station ama hangbada lengang na ayaba bikray District Police sing mapangang kangka annaba SDPO taragani thogi post nongna create wada so ayaba bikray Mantri Pukhida Nongna Secretariat Police Station ama hangdokpada Manipur lengang na ayaba bikibaga loyana State asige law and order ngakpada hena khudong sanaba amadi district policing mapanggang kangka annaba nongna SDPO ki post taragani thogi create wada so ayaba pikray DGP na thadorappa cheola amada Manipur Police Department ki makedigi Mantri Pukhida New Secretary Police Station ama hangdoknaba Manipur lengakta propose tawbada lengang na in principle oina ayaba pibaga loyana district policing da hen na mapanggang kangka hanaba anoba district sing amasung hanagi district sing yauna nongna SDPO subdivision police officer ge post tarakani thoi sembada so ayaba pire haire Mantri Pukhida Civil Secretariat amasung Police Headquarter leiragadaba amadi mafam asida High Court of Manipur amasung Forest Office Complex laibana maram oiraga mafam asida matik saba security coverage tawba darakar oibana Secretariat Police Station ama thambinaba department ge makedigi lengakta propose tawkhibani loinina lengaki makedigi Mantri Pukhi area da maru oiba office sing leirabra Police Station ama thamba darakar lai haina khanbiduna Secretariat Police Station ama hangdokpada in principle oina ayaba pirakhibani masida natana new capital complex ki oina dedicated SDPO ama thambadasu ayaba pire SDPO asigi makada Secretariat Police Station amasung Haingang Police Station ase yengsingani haire Mantri Pukhida Nongna Secretariat Police Station ama hangdokpagi mathakta District Police singda mapanggang kangka hanaba nongna SDPO ge post taragani to create tawbada Manipur lengang ayaba pire nongna leiragadaba SDPO sing adude Kampopi district ki oina SDPO Kampopi SDPO Saparmaina amasung SDPO Kaithel Manbini Tengnaupa district ki oina SDPO Tengnaupal Kamjong district ki oina SDPO Kasom Kholen amasung SDPO Kamjong Pheljong district ki oina SDPO Barapung aduga None district ki oina SDPO None ni Imphal East district ki oina SDPO New Capital Project Chandel district ki oina SDPO Chapikarong Churachandpur district ki oina SDPO Singat amasung Tamenglong district ki oina SDPO Tamaini Cheol asina makha taraduna nongna create tawraba SDPO ki post tarakani thoi ase hauji ki oina government ge Senthonggi phibam yenglaga hana leiriba DSP SP post gi utilize tawgani aduga nongna hangadoriba Secretariat Police Station asigi OC gi charge su hana leiriba Inspector singdagi mohosingani haire nongna lakholakliba tharang asina Police Station singi command amadi control phagahanbaga loinana investigating oversight amadi law and order management Tengnaupal amasung Kamjongge border policing gi thabaksingda hena phagahanba ngamlagani haina su phongdorakli makhatarapa pauda popi thaba singda har piba khutpu leirabra Manipur gi singmai kayada popi thabada urea amasung akanba makhal ge lengangna sijinaba thengkhraba napi hidak tilhak hidak sing ase tangai fadana sijinai haibagi wafam leibaga loinana popi thariba singda urea har amasung Agriculture Department na sijinaba thengkhraba akanba makhal ge napi amasung tilhak hidak sing supply tawba fertilizer ge dealer gang khutpu leirabra haibagi jingnaba leire thajaba yaba paugi lekhul amana hai Manipur da fertilizer ge dealer oiba kharana popi pambi thariba singa khusamnaraga gang khutpu ama semgalaga laumi singna lau singu gi thabakta sijinagadaba urea har sing lo na popi thariba singda supply tawrabra haibagi jingnaba leire makhatarapa pauda jurisdiction lana urea yolambage karan setri fare Manipur lengaki Agriculture Department gi fertilizer control order lising masama parmarfuga mangana piriba district amagi fertilizer dealer agency singna district lana urea fertilizer sing yombe yaro habagi athingba leina jurisdiction lana urea fertilizer yolambani haiba karan setri kauba mioi ama Manipur police na fogatkhrei police na haukiba August ani da illegal oiba maungda fertilizer yolambagi dama phagakraba karan setri ase Singmairong Nepali basti dagini
Niyam amasung jurisdiction lana fertilizer sell tokduna ekna piriba provisions sing violation tobagi phagalaba karan setruina Imphal East amasung Imphal West district singda fertilizer gi gordan thamduna urea gi retail shop hanglambagi Imphal East district ki Porompa police na phagatkibani makhatarapa pauda sexual harassment gi case ta BSF personnel ama Surasampur police na fade yamna tangna thokpa thodok amada Surasampur district ki mafam amada deploy tawba BSF ki post amagi personnel amana nupi amada sexual harassment gi thongsing chathare haba wahodagi thodok asigi matangda police na file case ama lokholaba matungda BSF personnel adu phare haide makhatarapa pauda Kuki na Nongmei kaplaktrasu wakhalaina na misi badi leptre government na yengduna leide Elzainto Kumar Sahi ani helaba maite amasung Kuki gi irang asida hauze Kuki na Nongmei na kaplaktragasu wakhal gi laina na tampakta misi badi leptre aduga hauze phawa masak thokpa thaba amata su tawduna government na yengduna leide haina hanagi minister Elzainto Kumar na phongdokre Ngashi ayuk kaisamthong Block Congress Committee na sentuna Committee asigi members na saruk yaduna pichumthongda leiba mahaki yumda pangthokiba mifam amada Jayanto Kumar na wafam asi phongdokhibani mifam aduda kaisamthong Block Congress Committee gi President Dr. Mayembam Akhya Kumar amasung Committee gi Vice President Haubam Bihari Kumanju saruk yakhi mifam aduga mari lenyana Jayanto Kumar na hai sahi ani hela balamda masida thogliba miyamna Maite amasung Kuki gi lal haina riba asina hauze istat asida leiriba mipum khudimak wadaba amata yaudre sel thungi phibam asuki matik soksillei chakhum mai mutpa yaunare asigum awaba marak asida Kuki na Nongmei na kaptuna hatragasu mayum leitabage mayum mai thabikibage lau hingkol mi na munkibage asigum awaba wakhal mayam asina laina oidina pikraba Lilif Kiem gi kakhoda laiman oidina mi kaya amasi khrei kaya amana mathanda mathwai phawba thajaba yaure sengna housing mi ayamba psychological disorder laina leire masida government na karisu tawduna yengduna leire makhatarapa pawda Rajya Sabha da ngasi parasida rule sangdokpagi khananaba thorang tawre government na Manipur da parasida rule makhata na tha taruk sangdokpagi matangda opposition na protest kaya tawrabasu haying Rajya Sabha da statutory resolution asi puthongnaba thorang tawre leiba asigi oina SIR Special Intensive Revision chatnabagi matangda opposition na akan mamongda protest athakhraba matungda barton torakpa aduna yaningda bo phongdokhibani Manipur da parachute rule sangdokpagi resolution asi sahi asigi February 13 da thokhibani hadu bahari ba resolution asi tha taruk surakpaga loinana ahemba tha taruki matam sangdoknabagi damak Lok Sabha na ayaba pikhraba matungda Rajya Sabha da makhatana sangdoknaba hayeng thorang tawre panba yabadi hayeng pangthokadariba session asida sport ki bill ani su Lok Sabha da puthoktuna khananaba sem sakhre haire